mayam khurumjari ngarang 18th Lok Sabha gi result declare tawkhre adubu aihak mapung phana mai pakpadi ngamhodre ngamdragasu aingonda yamna thajabiraga thadabirakhiba vote lakh amaga lising kunthra nga something vote sing aingonda thajabibagi damakta maheshwarna hanna khurumjari aduga aingonda thajabado kaidonungda manganjaroi tasengna maheshwar aigidi thabak tawgena changjarakpani thabak tawkhini tawsu tawri tawsu tawki gani leptan tawgani adubu tawbagi journey sida tasengna haragadi mapandagi thong thinbana yaraktre ai manung changjage ko khut amana thinbe raktaba ai manung de changjage ko aduga changaga thabak to hena tawjage ko haibagi life ki journey amon thabak tawjage na changjabani ai thabak ki ni tasengna politics haibase aigidi my definition of politics is to do work aduna aigi adu khaktani men oina aduna thabak tawbasida mapung phana thabak tawba ngamdabagi mapung phana thabak tawjage ko haibagi wakhalonda leijabane aduna aingonda bot thadabirakhiba mayam du soi thajaba mangan jaroi aduga thadaraktaba singsu ai nasana gyan ta jaina nanon gyan cha jai nana nayambana gyan ta jai handaki haidi political gi khara maram leiba condition khara yadabagi mayam su dum leiramgani adagidi different opinions leiba mayam leiramgani ai respect tawjai aduna tasengna haragadi aidi thabak tawgena changjabane aduna aina thong mapandagi thinba khut amana thinba yaraktabadu khut ani se thillaga thong amta hangdoga manung changjage na ai tawjabane aduda aina maka manungda changbagi matamse kithang yaudriba male aduna tasengna adubu yaudragasu ai hanadagi henna energy laina ai thong hangdok raga changba ngamdragasu khut amana thilambadu khut ani chang thilakani kaigina hai matamda aigi thabak sude lepcharoi ai hoje ai ichanupi na kitang nari aduna ai mafam amdai mama kitang layengi kitang masa ngamdabagi haitare aduna yam thuna faragani masu aduga makha thabak leptana chathagani thabak na mai thabak tamai onjangani aduga ina punamak ai gi damakta tawigi ba lok sabha gi ta kaino haiba matamda ataina sudum masa gi angamba saida tawnaba ngatani adu aigi oina haijarabada aikoigi oina haijarabada yamna free and fair election da haibadi ai sa haidi mayam akoigi mandal group kai amta leiba natte ai khangjai leibiriba mayam aduna aigi di worker hairaga worker natte aigi di leibiriba nungsiba singsina angmangamba thakta nacha maheshwar naw maheshwar nayama maheshwar mai pa aningbagi damakta chengiba ngaktane ai khangjai aduna masagi thamoi sengna haidi karimta leitana haidi mai paktaba yade ko na chenbigi adunabu ai 1,35,000 something phangba ngammi bane mayam do yoromdragadi ngamamdaba su yai haitare aduna mayam yam nungsina siam sengna thamoi sengna tawbibagi damakta su yam thagachai aduga nacha maheshwar naw maheshwar nayamba maheshwar kaidunung da thabak lepoi thabak leptana thabak changchangani aigi thong thinbagi thabak leptana thingani thong nama thinbado ani khut ani changa thilakani ado ka manungda changbadudi matam kitang yaudribra haibagi orambasu yai ishona mapuna mapam chana piraga adubu thabak oina pangthokjagani mapanda leire thabak tawgani ka mapanda leire thabak tawgani ka manungda change dum thabak tawgani ai thabak na taksage na khanjaba mi amani ai amang ngangnara khotnaraga tawbasu ai kya pamjade aduna ai main motive ti thabak tawba adu hojiksu leibiriba mayam ai mai pakpasing dai leibiriba mayam da su ai mayam punamak ta su dum puna haijari punamak afanaba tawba ngatani aduna mayam gi interest ta mayam gi thajaba se mangan bidaba mayam pulap pun minaraga haidi amatoina koi manipur hoji wari basi waba yaba warabane kuirabane sigi solution phangdabagi damaktene mayamna chongthoknare iba mayam se ai samaksu chongthokhibasu waba yaba ware ko haibagi kaman no changa kamta okhaijage ko hana chongthorakhibani aduna wa aduna sigi solution se porak pangamna bon aminasi amata oina punjalaga sol mayamna yonda thajaba aduki matik laiki leisu leiri aduna sigi thajaba ke donung mangan jaroi ai thabak leptana tawjarakani aduna tasengna haragadi aigi damakta tawkhiba chenkiba haidi ai tasengna ai khangnadabida ai sa khangdana aigi damakta tawgiba ngatani ai sa khangdabida chenba ai sa khangdabida chelaga mai pa aningbagi damakta chelaga senga tawjagiba ngaktani haitare aduna mayam tasengna maheshwarna phajana khangjai aduna mayam punamak manipur leiba mayam punamak prajada haijari khurumjari maheshwarna nacha maheshwar hena thabak torakani khut ama thilambado khut ani thilaga thong thilaga thabak ta solution porakna bhona jagani hoi power mo paidraga su ka manung da changma ngamdraga su thabak oina taksarakani aduna maheshwar gi energy hena hengalaga thabak khana dagi hena tawjarakani na mayam haijari mayam punamak khurumjari